सोशल मीडिया करें कथाइनरीब इचिन इनाउसिंग नोइना पामिसे करिनो सोशल मीडिया करें कथाइनरीब अदुगा कइनो तौरिबा इचिन इनाउसिंग करिनो नोइना पामिसे मिथोक खंदोक हौरबा फेंसिंग की ऑर्डर लोइरबा एफएमआर सनब लेपबा अदुगा नोइना पामदे मयामना पामदे हैबा पोर्ट बाउदा होंबा हौरबा सिदा करी मखाताना करिनोबा नोखैना पामिसे करिनोबा आदा करी माई पूरगनो कोइना प्राइम मिनिस्टर उनबु सत्तोइसे ऑनरेबल मेंबर्स करी माई पूरगनो अइना सत्पदो करी का आई माई से कमाई थानोंगदो यंगे यंग आई माई से सी मिनिस्टर मा अइना चलिबा अइना सी मिनिस्टर की कनक्लब ता नीति आयोग की चलिदो आई कमाई फमंगबदा गेस मयाम ता खनबियो पॉलिटिशियन अमा ओइरगदी और एक्टिविस्ट सोशल एक्टिविस्ट ओरगदी समाज की फननब थबक तौबदुदा इंपोर्टेंस नि ngangbdu nate ngangba lawba aduna nate थबक ओइना वनथोकपदु बनि रियल चेंज गेम चेंजर थबक अमा तौगे हाक थबक तौब ngamदि ngang केदौनि चही 30 इनर लाइन परमिट पियोना सना लावला पिदम पिददि करि काने मधुगी पोट मयाम एखोई स्टेट्स का ख्वाई की नुंगाइतब मांग तारग लेरब असेंब पोसे मधु कौथोगा की लाप नुसिन हुमरप प्रोपेगेंडा खरद चटपदौन तौब अखोई स्टेट्स पोट खर उरप मसी याम डेंजर ने मसीदगी अखोइना थैदोक हौबा और कलौब ngamdragadi अदुम नोंलै नुंसित फत्तबसिना हुम्म चक्रकान अखोइसे यामना फाउंडेशन लेतबा मरुंग पांदबा सोसाइटी मा इदो अखोइ सोइना ओइगनी से एग्जांपल हंदक की एमपी इलेक्शन दा यस पेंदबा लई पेंदबा लई अदु पेंदबा लईरगसु कोर इशू दु करिनो करमाय तौना तौरिनो कनादा करी तौरगा कनादा पोट पीरगा फगदगी हैबे कोई खनबई मौता ए फरे हानगसी तौदे अनोबो येंगसी अनोबना तौदोरसी करिनो ऐसी कोई खनदे हुजिक त खंगे आई द कहलो आई थोपो दुम लोंगामदगी तौरगा रिलीफ कैम्पदगी हंजन हंगनी युमदा थमगनी अदु तौगनी थिंजनगनी रोर नोंसा ओइना खोंगनी ना हैरम मदु जिक्ति आई चुमना आई चौकीदार चाक थोंगदब मोइना थोंद्रगा चौकीदार अने कदौदोनो मसाना एडमिट तौ मसी अखोइदि हौबदा उगी मतमदुदा अखोइना इलेक्शन की मतमदुदा होम मिनिस्टर ना प्राइम मिनिस्टर ना तौरइबा पोट खरदु प्रजाना कुमना येंबिरमबा अदु ओरगदि सिगी मिस्टेक से कोइ तौरमोय मतमदुदा करिमता उगिदेब प्राइम मिनिस्टर ना वा अहुम ngangiबदो ऑनरेबल प्राइम मिनिस्टर ना अमुत nganगिदे हैबगी प्रोपेगेंडा दुना मथक नल्लगा चखकांदा अखोई ngasi manghaurisine आदा करी माई पूरगनो कोइना प्राइम मिनिस्टर उनबु सत्तोइसे ऑनरेबल मेंबर्स करी माई पूरगनो अइना सत्पदो करी का आई माई से कमाई थानोंगदो यंगे यंग आई माई से सी मिनिस्टर मा अइना चलिबा अइना सी मिनिस्टर की कनक्लब ता नीति आयोग की चलिदो आई कमाई फमंगबदा गेस मयाम ता खनबियो नोंपोक सेंमाइदा थोखिबा याम थोनिंगबा थौदो अदुसु लान आर्टा हंतोगा नोंपोक सेंमाइदा थोखिबा थौदोक्तु हाइरिबा अचौबा मोब अमना खुंजिदा लांदा अटैक तौबदगी हुजिकी नुपी सिंसिगी मागी इमुंग मनुंगसी बाउदा मथाइ मांगखरबने बट अदुबु नुपी मसा नुपी सिगा खितंग आहलोइबा नुपी सिगा जि पुथोकपिरागा मोक्तुदगी पुथोरागा मबानी की लाइफ से कनबिरगा फी सेचनबिरगा मागी मयुमदा थारगा हिंगना थारमिनेब अदुगी क्रेडिट लौगदबा मोक्तुदगी नुपी मसा अनिदु कल्लगा पुथोरागा अखोइना
मोइबु युमदा थागिबनि हाइबदुगी क्रेडिट लौगदबगी महुत्ता बिरेन लौथोकनबो होनबदा बीजेपी की सरकार लौथोकनबो होनबदा अदुगी वीडियो दो आदा थारगा पार्लियामेंट हयेंगनेबदुदा पुथोगा पृथ्वीदा ख्वाइदगी पॉपुलर ओइरिबा दुगुमा ऑनरेबल प्राइम मिनिस्टर मोदी जी दो मांगोदा नो कॉन्फिडेंस मोशन थांगतपिगियेबा इंडिया ग्रुप ना कांग्रेस ना लुसिंगबा दुगुमा पोतुना इकाइबा पिगियेबा सिदा थोकपा मचा मखक अदुसु अरानबा नतबा कन्वीनबा पोरगा कल्लगा मयुमदा थाग्रबदो मधु आदा हाइबीबगी महत्ता ngasi sidaida phamammiba opposition kangbu moigi teamna delhi ki parliament da parliament boycott to bolina honorable prime minister do no confidence motion thankal laga ikai ba pibi ki ba karima yenga go no khoina prime minister no gi haidosi mi woina khalanningi tap tangai phuraga tap tangai hat gi honan koi tan tan na halaga konangda mu na gi kana yagda मोइसु मिनिने अखोइ ngakna mira debate tongse aina haikre debate tongse parliament assembly debate tongna famni debate tu ngamna si debate tu da haina si point by point documentary evidence khumbang ngamdre puthore na khoi yes core issue to karino adu influx illegal migrants adu galona unnatural growth of new villages adu di khangamdri ne mayam tabana trene asam rifle na hai lekti hai duni ne a satellite mapping do lalaba adu gumbagi duna leiba nga aga nebula ammise khoi hari dudi kaino su mapan thok ngang dudi khoi kaino su ADC su manipur ni kaino panchayat su manipur ni kana na manipur nati haige more da small town committee gi leiding da jati apun ba yaur ga election tor ga chairman khalle ADC le ra kan di tribal khata oi atai jati yaw ba de makok tu mo edu khangba ngam de adu khangba ngam da bu kamaina leba nga toino ara ina khomin hala ina khomin sidaida su gi matang yes su akhoi cabinet na su akhoi MLA mayam na su lor kan da su lok thok kadam ni na akhoi decision lowe house the yore house gi resolution chale su lok thok kadam ni yare loi lem na re but aina hagi bu tripartite talk ni na akhoi gi di signature pir roi na akhoi di withdraw tore ahum gi manung da ani mari tawdri manina by virtue hinni but adubu sangtoraktre ministry na sangtoraktre mina mado house ki decision do su sanar roi haiba sanaba yaro haiba house ki decision do honor dawri na khunggi budo thoga ma hinni haini na ama kano house ki honor dawre ada sangtoraktre mina du muthalaga adu haidraga hinni na ta ki lawnam me mayam prasasi da isau tha ga lib adai ama duna emeri kano member ama duna kainu mana du house da du haiba ba bangladesh ki matok tani kari haina mai what do you want bangladesh ki di united state ki america ki kanu om pi da baine mogi base area ama airport air base am pi da baine ba masi hasina lo thoroi se america ki influence torga akhoi jo illegal immigrant pithok na bi rang ho gairo manipur sa illegal immigrants in manipur sa pithok na bi dong rang ho gairo idang sakat ke haira ma aduna sugumba mi sing si the moise responsibility fix to ne koi honorable speaker sir if anything goes wrong and comes wrongs moi gumba ngang iba santoi ba sumai irang sakali ba se member oisano anybody moi the nation sigi state sigi tranquility da harmony da thugai bagi dong moi gi mathak da koi legal action to gudo aduna sir pangangang na ba pangsak sang na ba se phatte emotion da kari to dri ke sir
ꯀꯔꯤ ꯇꯧꯗ꯭ꯔꯤꯒꯦ ꯃꯤꯇꯣꯞ ꯈꯟꯊꯣꯛꯑꯣꯏꯅ ꯁꯤ ꯑꯅꯤꯔꯛ ꯑꯍꯨꯝꯔꯛ ꯃꯤꯇꯣꯞ ꯈꯟꯊꯣꯛꯑꯣ ꯗꯤꯄꯣꯔꯠ ꯇꯧꯔꯣ ꯅꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯗꯣ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯣꯞ ꯈꯟꯊꯣꯛꯑꯣ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯁꯥꯔ ꯆꯦ ꯂꯥꯛꯇꯅ ꯈꯟꯗꯣꯛꯄ ꯍꯧꯔꯕꯁꯦ ꯊꯕꯛ ꯇꯧꯗ꯭ꯔꯤꯕ꯭ꯔꯥ ꯁꯦ ꯁꯤ ꯅꯣꯡꯃꯇ ꯉꯥꯡꯗꯦ ꯅꯣꯡꯃꯇ ꯄꯟꯗꯦ ꯅꯣꯡꯃꯇ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯍꯧꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯀꯌꯥꯝ ꯐꯪꯉꯒꯦ ꯀꯩꯗꯧꯔꯒꯦꯅ ꯅꯣꯡꯃꯇ ꯄꯟꯗꯦꯕ ꯁꯤꯒꯤ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯇꯥꯜꯂꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯛꯏꯁꯤ ꯁꯤꯒꯤ ꯅꯠꯇ꯭ꯔꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯔꯒ ꯈꯟꯗꯣꯛꯄ ꯍꯧꯔꯦ ꯁꯥꯔ ꯁꯦꯀꯦꯟ ꯐꯦꯟꯁꯤꯡ ꯉꯁꯥꯏ ꯀꯩꯅꯣꯅꯁꯨ ꯍꯪꯈꯤꯕꯗꯣ ꯐꯦꯟꯁꯤꯡ ꯅꯔꯁꯤꯅꯁꯨ ꯍꯪꯈꯤꯕꯗꯣ ꯐꯦꯟꯁꯤꯡꯁꯤ ꯌꯦꯡꯉꯣ ꯀꯌꯥꯝ ꯁꯥꯊꯤꯅ ꯚꯥꯔꯠ ꯁꯔꯀꯥꯔ ꯁꯦꯔꯤꯌꯁ ꯑꯣꯏ ꯂꯧꯒꯦꯁꯦ ꯁꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯆꯦꯅꯤ ꯍꯥꯟꯅꯒꯤ 80 ꯑꯃ 10 ꯂꯩꯈ꯭ꯔꯦ 80 ꯑꯃ ꯂꯩꯔꯦ 40 ꯑꯃ ꯁꯦꯡꯁꯟ ꯇꯧꯔꯀꯥꯟꯗ ꯉꯁꯤ ꯋꯥꯠꯍꯧꯔꯤꯕ 240ꯁꯦ ꯁꯥꯔꯁꯤ ꯑꯩ ꯁꯥꯔꯒꯤ ꯈꯨꯊꯥꯡꯗ ꯄꯤꯖꯒꯦ 240ꯁꯦ ꯊꯨꯅ ꯇꯧꯔꯀꯥꯟꯗ ꯃꯁꯤ ꯂꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯒꯤ ꯂꯣꯏ ꯊꯨꯅ ꯈꯥꯒꯗꯕꯅꯦꯅ ꯑꯣꯔꯗꯔ ꯄꯤꯔꯛꯏꯌꯦꯕ ꯁꯤꯗ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯔꯤꯔꯥ ꯑꯩꯈꯣꯏ ꯈꯟꯅꯁꯤ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯀꯟꯗꯅꯕꯒꯤ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯁꯤ ꯍꯥꯏꯕ꯭ꯔꯥ ꯏꯔꯥꯡ ꯁꯥꯒꯠꯁꯤ ꯍꯥꯏꯕ꯭ꯔꯥꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯀꯔꯤ ꯇꯧꯔꯛꯇ꯭ꯔꯕ ꯂꯩꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ FMR ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯤꯝ ꯑꯅ ꯀꯤꯂꯣꯃꯤꯇꯔ 90 ꯆꯪꯉꯒ ꯂꯩꯔꯝꯕꯗꯨ ꯁ꯭ꯋꯥꯁꯃꯥ ꯁ꯭ꯋꯥꯔꯥꯖ ꯃꯦꯗꯥꯝꯒꯤ ꯃꯇꯝꯗ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ 13ꯇ ꯀꯛꯊꯈ꯭ꯔꯦ ꯉꯁꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯏꯟꯗꯤꯖꯤꯅꯁ ꯄꯣꯄꯨꯂꯦꯁꯟ ꯃꯁꯤꯡ ꯌꯥꯝꯖꯕ ꯃꯌꯥꯝꯁꯦ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯤꯝ ꯁꯁꯄꯦꯟ ꯇꯧꯔꯒ ꯍꯧꯖꯤꯛ ꯊꯝꯃꯤꯑꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯄꯋꯥꯔ ꯄꯤꯔꯛꯏ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯀꯩꯅꯣꯗ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯏꯔꯒ ꯗꯤꯁꯤꯖꯟ ꯂꯧꯔꯤꯑꯕ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯋꯥ ꯂꯣꯏꯔꯦ FMR ꯀꯛꯊꯠꯂꯦ ꯗꯦꯟ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯍꯧꯔꯦ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯕꯣ NRC ꯐꯣꯔꯃꯦꯜꯂꯤ ꯍꯣꯝ ꯑꯥꯗꯒꯤ ꯄꯥꯔꯂꯥꯃꯦꯟꯇꯒꯤ ꯑꯣꯔ ꯀꯦꯕꯤꯅꯦꯠꯇꯒꯤ ꯂꯥꯛꯀꯗꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯕꯠ NRC ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯖꯕ NRCꯒ ꯃꯥꯟꯅꯕ ꯊꯕꯛꯇꯤ ꯍꯧꯔꯦꯕ ꯁꯤꯒꯤ ꯏꯁꯨꯁꯤꯗ ꯀꯣꯔ ꯏꯁꯨꯁꯤꯗꯗꯤ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦꯔꯒ ꯅꯣꯡꯃꯇ ꯁꯤ ꯀꯔꯤ ꯇꯧꯔꯒꯦꯅ ꯄꯟꯗꯦ ꯍꯪꯗꯦꯕ ꯁꯤꯒꯤ ꯀꯣꯔ ꯏꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯑꯃꯗꯤ NDAꯒꯤ ꯑꯦꯂꯥꯏꯟꯁꯅ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯕ ꯄꯣꯠ ꯃꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯍꯧꯔꯦ ꯐꯣꯔꯦꯅꯔ ꯑꯦꯛꯀꯤ ꯃꯈꯥꯗ ꯏꯟꯗꯤꯌꯟ ꯐꯣꯔꯦꯅꯔ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯦꯚ꯭ꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ SPC ꯐꯣꯔꯦꯅꯔ ꯔꯤꯇꯔꯅꯤꯡ ꯑꯣꯐꯤꯁꯥꯔ ꯍꯥꯏꯅ ꯍꯥꯞꯄ ꯀꯥꯟꯗ ꯗꯤꯇꯦꯛ ꯑꯦꯟ ꯗꯤꯄꯣꯔꯠ ꯃꯉꯣꯟꯗ ꯏꯝꯄꯥꯋꯔ ꯇꯧꯏ ꯍꯥꯏꯗꯅ ꯈꯟꯗꯣꯛꯄ ꯍꯧꯔꯦ ꯍꯧꯖꯤꯛ ꯀꯟꯇꯤꯅ꯭ꯌꯨ ꯇꯧ ꯍꯥꯏꯕꯒꯤ ꯆꯦꯁꯨ ꯂꯩ ꯁꯤꯃ ꯂꯩꯔꯦ ꯁꯤ ꯈꯟꯗꯣꯛꯄ ꯍꯧꯔꯕꯁꯤꯗ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯦꯟꯁꯤꯡ ꯂꯩꯇꯕꯒꯤꯅꯦꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛ ꯐꯦꯟꯁꯤꯡꯁꯤꯒꯤ ꯑꯄꯨꯟꯕ ꯂꯣꯏꯅ ꯇꯧꯔꯣ ꯍꯥꯏꯗꯅ ꯃꯁꯤ ꯂꯣꯏꯅ ꯆꯦꯁꯤ ꯑꯣꯔꯗꯔ ꯊꯣꯛꯑꯒ ꯂꯩꯔꯦ ꯗꯦꯟ FMR ꯐ꯭ꯔꯤꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯔꯝꯕꯗꯣ ꯍꯧꯖꯤꯛ ꯐ꯭री ꯃꯨꯚꯃꯦꯟ ꯔꯤꯖꯤꯝꯗꯨ ꯍꯧꯖꯤꯛ ꯚꯤꯁꯥ ꯌꯥꯎꯗ꯭ꯔꯗꯤ ꯆꯪꯕ ꯌꯥꯔꯔꯣꯏꯕ ꯚꯤꯁꯥ ꯑꯣꯔ ꯀꯔꯤ ꯀꯥꯔड ꯀꯩꯅꯣꯗꯣ ꯄꯥꯁꯄꯣꯔꯠ ꯚꯤꯁꯥ ꯑꯃꯗꯤ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯍꯧꯖꯤꯛ ꯁꯥꯔ ꯁꯤ ꯇꯧꯔ ꯃꯇꯨꯡꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟꯗꯤ ꯌꯥꯔꯔꯣꯏꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯀꯟꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯊꯕꯛꯁꯦ ꯑꯌꯥꯝꯕ ꯐꯤꯅꯤꯁꯤꯡ ꯇꯁ ꯄꯤꯔꯛꯑꯕ ꯃꯇꯝꯁꯤꯗ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯒ ꯄꯉꯥꯡ ꯉꯥꯡꯉꯒ ꯁꯟꯗꯣꯛꯑꯒ ꯇꯧꯔꯒ ꯂꯩꯌꯦꯕ ꯌꯦꯁ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦꯅ ꯎꯕ ꯀꯥꯟꯗ ꯅꯍꯥꯟ ꯃꯣꯔꯦꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯐꯨꯠꯕꯣꯜ ꯊꯣꯛꯅꯤꯡꯉꯦ ꯋꯥꯒ ꯍꯪꯗꯦ ꯀꯔꯤꯅꯣ ꯕꯨꯠ ꯂꯩꯔꯤꯃꯤ ꯌꯨꯅꯤꯐꯣꯔꯝ ꯂꯩꯔꯤꯃꯤ ꯍꯧꯖꯤꯛ ꯉꯔꯥꯡ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔꯁ ꯃꯌꯥꯝ ꯂꯣꯏꯅ ꯑꯥꯏ ꯑꯦꯝ ꯔꯤꯌꯦꯂꯤ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯂꯣꯏꯅ ꯆꯠꯇꯅ ꯍꯧꯖꯤꯛ 15 ꯑꯥꯒꯁꯀꯤ ꯀꯔꯤꯒꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ ꯉꯁꯤꯁꯨ ꯑꯩ ꯍꯥꯎꯁꯇ ꯊꯝꯖꯒꯦ 15 ꯑꯥꯒꯁꯇ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯏꯁꯨꯁꯤ ꯁꯦꯇꯜ ꯇꯧꯗꯨꯅ ꯃꯣꯏꯒꯤ ꯂꯩꯐꯝ ꯆꯥꯐꯝꯁꯤ ꯐꯖꯅ ꯁꯤꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯣꯅꯔꯦꯕꯜ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛ ꯑꯥꯏ ꯔꯤꯀ꯭ꯋꯦꯁ ꯇꯨ ꯑꯣꯜ ꯑꯣꯐ ꯌꯨ ꯑꯦꯠꯂꯤꯁ ꯆꯤꯡꯗꯒꯤ ꯂꯥꯛꯄ ꯑꯣꯏꯔꯁꯨ ꯑꯃ ꯂꯥꯛꯄ ꯑꯣꯏꯔꯁꯨ ꯀꯦꯝꯞ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯏꯁꯥ ꯆꯠꯄꯤꯔꯒ ꯃꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯪꯕꯤꯕ ꯁꯤꯌꯔ ꯇꯧꯕꯤꯕ ꯁ꯭ꯀꯨꯜꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯈꯪꯗꯦ ꯀꯔꯤ ꯈꯪꯗꯦ ꯃꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯖꯁ 15 ꯑꯥꯒꯁꯀꯤ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯁꯤꯝꯇ ꯑꯩ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯌꯨ ꯑꯣꯏꯅ ꯑꯩ
Honorable Speaker Kutang Bay Man, Hajadi Machine to the wheel, Moish, no itemly. See the Ngai, Husik lady, see, Carmine Sang Nagade. Core issues, Mitopandocolere, Hore, fencing cavalere, Loisel, fencing Loisele, fencing to these other times within these 5 years, I have as I Nashina Hangambada. Within these 5 years, the Loshini Habani, Adagi FMR Katakre. Adagi I must say hiding them in the house. Manipur Miam Yaning they have a port. So he's Chamagni Pugi Matung the Saints line here. 140 years Kimatung the Manipur Miamna Yaning the Hirubadagi Saints line here. I'm at the Palaroga. See Bogi CSE on a Bharat Sarkana Taura, the Pen River Manipuri Sing. Pen River Manipuri Sing is in now sing. Social media the Korean Kathina River is in now sing. No in a palm is a carino. Social media, the Kariam Kathai Nariba, Aduga, Kanota Riba, it's now in the Karino, no in a palmis. Mito Kondopa Horaba, fencing order Loiraba, FMR, son about Lepaba, Aduga, no in a palm, the Mayana palm, they have a port about the Honga Horabas, the Karimakatana Karino, no Kina, palmis. Karinova, government, the Langa Dorgi Madam. Prime Minister Modi Singh Lagna Gadori Madam, Amisa Lagna Gadori Madam, Aduga, Siri, Akoida, Akoi Gomez Lagna Gadori Madam, say, Kari lady gave, Kari Wali gave. Sanga never peace, Lane Tokre, Aquin Tonbursbo. Aquina Raba, really the Quaja Pro, no more the wake up, Migi, Yum do Quim Tarobro. Manipur the Kaka the Topan at the city. Pitsivium Pumbunamoka Masitui. Religina Mada, Adugina Mada, Adagina Mada, Torgana, Kudong Savalova. Tokre, Tanana Honori, Narang Kumiduni, other Parliament, 400 crore Mataka, relief came with them, Pesa Tadakre. Yes, high Vaduki single coin, Mayama say, relief came to label like the Lyris Singi, Lyric Tamnabagi, medical gi, Satuk Jasingi, sir. I'm be the honorary. Kujik Yum Sanaba School College, the labels in Jamoy Labum Savams in White and a Yum separately Saji and a Kujik Karibaki, Genogido, Bishnupurgi, Nokoipa, Kari, or Pubala, the Yum Sani Jahum Sanan from Yangore, which is sing Kitan cannot over it opening. Adagi Langolda, who's like Bahanagi building the Kogi, PDA Chairman. Ramsor Torgan, PD building a Penogi, government employees in Hogjan, but without Dugi Zakado, they became the labor, no item the PC and Maduki. So, I know more you comfort in the lane and never said. Canalining the Duno, those Hatar Kanguni. Moigi the Mota comfort in the lane and never like through the water about Hujik, she the Yori. Training Mayama Moigi came the Salakanda, Hoigi. Fruits processing, fish, habagi, karigi, corn, pihandana, karitogana. I'm not going to Nasai, Honorable MLA Kissan have no. MLA Lady Jagaduna, or quite the Injil Laga. Really, Chalasnagi. Injil Laga, Danata on the Gitawa. Member Krayori. Chito Bino. Adu Sharuti, I quite a live Tirabi, ma'am, the way. Shabatoxe. Mogi don't tell Labum, who are the permanently home way other. Yum don't labor and same Jayo. A sock person I going to honor you was the pin the Kara, I want about Kara with them. They had to exaggerate the Rotorga Sarkar, she should have done Budu. Sir, no idea. Aduna, Honorable Speaker, sir. I know I see, can see the house, the Tanzan embassy, house, dignity. I Honorable Speaker, Yam Pazana maintain to be. I opposition was a Pazanadum Matakari the Gid again. I will come, but I will sing Tata Kumamini. Adam home Gishi, the relief giga, shoe giga, Adagi Kamna Bagiga, Kamna the Bagiga, security Tambagi, hung but the Handakin Minipani, Ising Tata Kumamino. Aduba Toga, Kanashia Diana, Taminimunda. The media will like to be Urumani. Cut motion Kayano, calling attention Kayano. Even House Committee CMJ, the Moina Harakunati, sir. Leader of the House, I know, ruling Tangu Maratagi, House Committee CMJ, how transparently we want to do
ꯈꯪꯉꯣꯏꯗꯅ ꯍꯥꯎꯁ ꯀꯃꯤꯇꯤ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯕꯅꯤ ꯁꯥꯔ ꯈꯪꯗꯕꯗꯣ ꯈꯪꯉꯣ ꯀꯔꯤ ꯊꯦꯡꯅꯔꯤꯒꯦ ꯁꯦꯅ ꯑꯗꯣ ꯁꯥꯔꯅ ꯑꯌꯥꯕ ꯄꯤꯕꯤꯗꯅ ꯍꯥꯎꯁ ꯀꯃꯤꯇꯤ ꯁꯦꯝꯃꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯗꯨꯅ ꯁꯥꯔ ꯑꯩ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯍꯥꯎꯁꯀꯤ ꯈꯨꯠꯊꯥꯡꯗ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯅꯦꯒꯦꯇꯤꯚ ꯊꯤꯡꯀꯤꯡ ꯅꯦꯒꯦꯇꯤꯚ ꯚ꯭ꯌꯨꯁ ꯑꯩꯈꯣꯏ ꯊꯥꯗꯣꯛꯁꯤ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯊꯣꯛꯍꯟꯅꯤꯡꯅ ꯊꯣꯛꯄ ꯅꯠꯇꯦ ꯃꯤꯇꯣꯞ ꯈꯟꯊꯣꯛꯎꯕ ꯗ꯭ꯔꯒ ꯊꯤꯡꯉꯨꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯇꯒꯤ ꯏꯚꯤꯛꯁꯟ ꯇꯧꯔꯨꯕ ꯃꯩꯇꯩꯅ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯆꯟꯒꯗꯕꯅꯤ ꯍꯥꯏꯕ ꯍꯥꯏ ꯀꯣꯔꯠꯀꯤ ꯄꯣꯠꯇꯨꯒ ꯆꯥꯟꯅꯈꯤꯗꯅ ꯃꯗꯨꯗꯩꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯤ ꯐꯠꯇꯕ ꯈꯔꯅ ꯇꯧꯔꯛꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯖꯥꯇꯤ ꯄꯨꯝꯅꯃꯛ ꯊꯥꯗꯧꯒꯤ ꯄꯨꯝꯅꯃꯛ ꯄꯥꯏꯇꯦꯒꯤ ꯄꯨꯝꯅꯃꯛ ꯑꯗꯒꯤ ꯃꯥꯔꯒꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯍꯟꯗꯛ ꯎꯕꯤꯔꯦ ꯁꯥꯔ ꯃꯥꯔꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯌꯥꯝꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯃꯄꯤꯕꯨ ꯇꯥꯏ ꯑꯩꯈꯣꯏꯁꯨ ꯄꯤ ꯇꯥꯏ ꯈꯪꯅꯗꯕꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯧꯅꯔꯤꯕꯗꯤ ꯑꯁꯦꯡꯕꯗꯤ ꯗ꯭ꯔꯒꯁ ꯇꯧꯔꯤꯕ ꯑꯗꯨꯒ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯑꯒ ꯑꯩꯈꯣꯏꯕꯨ ꯑꯣꯜ ꯁꯦꯇꯂꯔꯁꯤꯡꯕꯨ ꯑꯩꯈꯣꯏꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯀꯥꯡꯕꯨꯗꯨꯒꯤ ꯗꯅꯦ ꯇꯧꯀꯥꯟꯗ ꯀꯌꯥ ꯅꯨꯡꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯏ ꯏꯟꯁꯤꯜꯂꯒ ꯇꯧꯔꯒꯁꯨ ꯃꯣꯏ ꯁ꯭ꯇꯦꯟ ꯂꯧꯈ꯭ꯔꯦ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯒꯣꯔꯃꯦꯟꯒ ꯄꯤꯁ ꯇꯣꯛ ꯇꯧꯕꯅꯤ ꯒꯣꯔꯃꯦꯟꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯗ ꯁꯤꯗ ꯅꯠꯇꯦ ꯍꯧꯖꯤꯛ ꯊꯥꯗꯧꯒꯤꯁꯨ ꯂꯥꯛꯈ꯭ꯔꯦ ꯊꯥꯗꯧꯒꯤ ꯀꯥꯡꯕꯨ ꯏꯝꯐꯥꯜꯗ ꯂꯥꯛꯅꯅꯕ ꯏꯟꯚꯥꯏꯠ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯣꯅꯔꯦꯕꯜ ꯁ꯭ꯄꯤꯀꯔ ꯁꯥꯔ ꯊꯥꯗꯧꯒꯤ ꯀꯥꯡꯕꯨ ꯃꯣꯏ ꯑꯆꯧꯕ ꯇꯤꯝ ꯑꯃ ꯃꯣꯏ ꯀꯨꯟ ꯀꯨꯟꯊ꯭ꯔꯥꯒꯤ ꯃꯣꯏ ꯂꯥꯛꯅꯅꯕ ꯂꯩ ꯏꯚꯟ ꯃꯥꯔꯒꯤ ꯀꯥꯡꯕꯨꯁꯨ ꯃꯣꯏ ꯏꯝꯐꯥꯜꯗ ꯂꯥꯛꯀꯦ ꯑꯩꯅ ꯂꯥꯛꯑꯣ ꯅꯣꯏ ꯃꯌꯥꯝ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯣꯜ ꯁꯦꯜꯇꯂꯔ ꯅꯣꯏꯗ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕ ꯀꯩꯝ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯕꯦꯖ ꯌꯥꯔ ꯑꯃ ꯑꯣꯜꯔꯦꯗꯤ ꯂꯩꯈ꯭ꯔꯦ 1961ꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯗꯨꯗꯕꯨ ꯑꯩꯈꯣꯏ ꯃꯗꯨ ꯌꯥꯔꯣꯏ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯄꯥꯔꯃꯤꯠꯀꯤ ꯁꯤꯁꯇꯦꯝ ꯇꯧꯅꯤ ꯍꯥꯏꯕꯅꯤ ꯀꯩꯁꯨ ꯋꯥꯏ ꯅꯣꯠ ꯌꯣꯔ ꯑꯦꯅꯤꯃꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯀꯥꯟꯗ ꯁꯥꯔ ꯃꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯔꯦꯁꯤꯄ꯭ꯔꯣꯀꯦꯁꯟ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯏ ꯊꯥꯗꯧꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯝ ꯀꯟꯅ ꯔꯦꯁꯤꯄ꯭ꯔꯣꯀꯦꯁꯟ ꯇꯧꯕꯤꯔꯛꯏ ꯑꯇꯩ ꯀꯝꯃꯨꯅꯤꯇꯤꯁꯨ ꯑꯩꯒꯤ ꯀꯂꯦꯛꯁꯤꯡꯒꯁꯨ ꯀꯟꯇꯦꯛ ꯇꯧꯔꯤ ꯑꯩꯒꯤ ꯊ꯭ꯔꯨꯗꯒꯤꯁꯨ ꯑꯇꯩ ꯀꯩꯅꯣꯁꯤꯡꯁꯨ ꯀꯟꯇꯦꯛ ꯇꯧꯔꯤ ꯑꯗꯨꯅ ꯁꯥꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯊꯥꯖꯕ ꯄꯤꯖꯔꯤ ꯌꯥꯝ ꯊꯨꯅ ꯁ꯭ꯇꯦꯠꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯔꯤ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯒꯅꯤꯅ ꯈꯜꯂꯤ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯗꯔꯀꯥꯔ ꯂꯩ ꯃꯤꯌꯥꯝ ꯌꯥꯔꯤꯈꯩꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯉꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯌꯥꯝꯕ ꯊꯕꯛ ꯍꯧꯔꯕꯅꯤꯅ ꯇꯧꯔꯕꯅꯤꯅ ꯃꯗꯨꯒꯤ ꯀꯣꯔ ꯏꯁꯨꯁ ꯑꯌꯥꯝꯕ ꯁꯤꯗꯩꯗ ꯃꯌꯥꯝ ꯑꯦꯅꯤꯕꯣꯗꯤ ꯑꯩꯒꯤꯗ ꯗꯣꯀꯨꯃꯦꯟꯠꯁ ꯑꯣꯏꯅ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯑꯩꯉꯣꯟꯗꯒꯤ ꯐꯪꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯂꯩꯔꯕꯅꯤꯅ ꯃꯤꯒꯤ ꯃꯤꯋꯥ ꯊꯥꯗꯕꯤꯔꯅꯨ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯀꯥꯡꯕꯨ ꯏꯃꯣꯁꯟꯗ ꯁꯥꯒꯠꯄ ꯏꯔꯥꯡ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯅꯤꯡꯕ ꯀꯥꯏꯔꯕ ꯆꯍꯤ 35 40 ꯁꯔꯀꯥꯔ ꯄꯥꯏꯔꯝꯃꯒꯁꯨ ꯄꯦꯟꯗꯕ ꯀꯥꯡꯕꯨꯒꯤ ꯋꯥ ꯇꯥꯕꯤꯔꯒꯅꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯤꯁ ꯑꯣꯏꯅ ꯂꯩꯅꯅꯕ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯍꯣꯠꯅꯔꯤ ꯃꯣꯏꯅ ꯍꯣꯠꯅꯕ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯗꯦꯝ ꯁꯔ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯣꯅꯔꯦꯕꯜ MLAꯁꯤꯡ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯁꯤꯡ ꯌꯥꯎꯅ ꯃꯣꯏꯅ ꯆꯠꯇꯅ ꯎꯅꯕ ꯌꯥꯕ ꯃꯤꯁꯤꯡ ꯎꯅꯔꯀꯥꯟꯗ ꯍꯧꯈꯤꯕ ꯍꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯤ ꯄꯤꯁ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯈꯣꯝꯃꯠꯇꯅꯤꯅ ꯃꯣꯏꯅ ꯄꯥꯡꯕꯤꯔꯤꯕ ꯍꯤꯜ ꯍꯦꯜꯁ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ MLAꯁꯤꯡ ꯃꯥꯒꯤ ꯂꯦꯚꯦꯜꯗ ꯐꯥꯎꯅꯔꯒ ꯍꯣꯠꯅꯔꯤ ꯑꯗꯨꯅ ꯁꯥꯔ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯁꯥꯔꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯎꯁꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯄ꯭ꯂꯤꯖ ꯁꯤꯗ ꯐꯝꯃꯤꯕ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯂꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯂꯩꯕꯥꯛꯀꯤ ꯑꯦꯒꯦꯟꯁꯇ ꯂꯦꯞꯀꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦꯅ ꯑꯩꯈꯣꯏ ꯋꯤꯠ ꯁꯝ ꯀꯃꯤꯠꯃꯦꯟ ꯋꯤꯠ ꯁꯝ ꯀꯟꯚꯤꯛꯁꯟ ꯑꯩꯈꯣꯏ ꯂꯦꯞꯈ꯭ꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣই ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯦ ꯏꯁꯥꯒꯤ ꯍꯥꯏꯕ ꯊꯥꯗꯣꯛꯑꯀꯥꯟꯗ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯁꯦ ꯃꯇꯝ ꯁꯥꯡꯅ ꯁꯣꯏꯔꯒ ꯅꯥꯔꯒ ꯋꯥꯔꯒ ꯂꯥꯛꯄ ꯉꯁꯥꯏ ꯍꯥꯏꯗꯣ ꯂꯩꯁꯤꯌꯣꯅ ꯍꯥꯏꯗꯣ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ 4ꯂꯛ ꯇꯧꯈꯤꯑꯕ since 1971 ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯑꯝꯗꯦꯕ ꯑꯗꯨꯗꯤ ꯐꯨꯝꯃꯒ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯨꯅꯦꯕ ꯉꯁꯤ ꯄꯣꯛꯈꯥꯏꯅꯔꯛꯏ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯇꯧꯔꯣꯏ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯏꯃꯥ ꯏꯕꯦꯜ ꯑꯗꯨꯒ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯤꯡ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯍꯧꯔꯛꯑꯕꯅꯤ나 ꯊꯕꯛ ꯑꯣꯏꯅ ꯎꯠꯂꯛꯄ ꯍꯧꯔꯛꯑꯕꯅꯤ나 ꯋꯥ ꯉꯥꯡꯕꯗ ꯅꯠꯇꯕ ꯆꯦ ꯊꯣꯛꯄꯗ ꯅꯠꯇꯕ ꯊꯕꯛ ꯑꯣꯏꯅ ꯎꯠꯄ ꯍꯧꯔꯛꯑꯕꯅꯤ나 ꯃꯁꯤꯗ ꯊꯥꯖꯕ ꯊꯝꯃꯒ ꯃꯁꯤ ꯐꯨꯜꯐꯤꯜ ꯇꯧꯅ ꯂꯣꯏꯁꯤꯜꯂꯝꯁꯤ ꯁꯤꯕꯨ ꯂꯣꯏꯁꯤꯜꯂꯝꯃꯗꯤ
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯥꯛꯀꯗꯕ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯉꯁꯤ ꯃꯤꯔꯣꯜ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯐꯨꯜꯂꯤ ꯄ꯭ꯔꯣꯇꯦꯛꯇꯦꯠ ꯂꯩꯍꯧꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯄꯣꯂꯤꯇꯤꯛꯁꯇꯩ ꯄꯣꯊꯥꯈ꯭ꯔꯁꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯁꯤꯈꯛ ꯂꯣꯏꯁꯤꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯁꯦꯐꯇꯤ ꯊꯅꯝꯕ ꯑꯗꯨꯒ ꯚꯥꯔꯠꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯜꯂꯝꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯜꯂꯝꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯔꯁꯤꯒꯤ ꯑꯩꯈꯣꯏ ꯁꯥꯏꯠ ꯔꯨꯂꯤꯡꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯠꯃꯦꯟꯅꯤ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯛꯁꯟꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯧꯈꯤꯕ ꯍꯧꯈ꯭ꯔꯦ ꯑꯣꯀꯦ ꯒꯣꯟ ꯏꯁ ꯒꯣꯟ ꯄꯥꯁ ꯏꯁ ꯄꯥꯁ ꯑꯩꯈꯣꯏ ꯃꯗꯨ ꯈꯟꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯥꯛꯄꯁꯤꯗꯗꯤ ꯑꯩꯈꯣꯏ ꯖꯣꯏꯟꯂꯤ ꯅꯪꯒꯤ ꯐꯦꯟꯁꯤꯡꯗꯣ ꯀꯗꯥꯏ ꯌꯧꯔꯒꯦ ꯅꯪꯒꯤ FMRꯗꯣ ꯀꯗꯥꯏ ꯌꯧꯔꯒꯦ ꯅꯪꯒꯤ ꯑꯥꯗ ꯁꯤꯟꯅꯤ ꯑꯗꯨ ꯁꯤꯟꯈ꯭ꯔꯕꯣ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯀꯔꯤ ꯑꯦꯅꯤ ꯑꯋꯥꯠ ꯑꯄꯥ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯄꯣꯠ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯑꯍꯨꯝ ꯃꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯃꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯀꯣꯏꯁꯟ ꯇꯧꯕꯤꯔꯒ ꯍꯪꯕꯤꯔꯒ ꯑꯩꯈꯣꯏꯗ ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯔꯒ ꯃꯅꯤꯄꯨꯔ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯀꯟꯅꯕ ꯍꯣꯠꯅꯔꯝꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯈꯔꯁꯦ ꯊꯝꯃꯒ ꯁꯥꯔ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯕꯤꯜ ꯅꯝꯕꯔ 5 ꯑꯗꯨꯒ ꯅꯝꯕꯔ 24 ꯁꯤ ꯑꯩ ꯄꯥꯁ ꯇꯧꯅꯅꯕ ꯑꯩ ꯍꯥꯎꯁꯇ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯔ